ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯣꯂꯦꯖꯇ ꯂꯩ꯫ ꯀꯣꯂꯦꯖꯇ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯍꯣꯂꯤ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯏ꯫ ꯃꯐꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯈꯟꯖꯔꯤꯕ ꯑꯁꯤ ꯔꯪꯒꯥꯚꯥꯏ ꯑꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯔꯪꯒꯥꯚꯥꯏ ꯑꯁꯨꯝ ꯂꯥꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯂꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯔꯪꯒꯥꯚꯥꯏꯁꯨ ꯑꯝꯕꯟ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯪꯒꯥꯗ ꯀꯔꯤꯅꯣ ꯚꯥꯏ ꯅꯪꯅ ꯃꯤ ꯑꯃꯈꯛꯇꯪ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯉꯁꯤꯗꯤ ꯍꯣꯂꯤꯅꯦꯅ ꯁꯨꯇꯤ ꯂꯣꯏꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯦ ꯃꯁꯤꯡ ꯌꯥꯝꯃꯤꯅꯦ ꯚꯥꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯃꯈꯣꯏꯕꯨ ꯍꯥꯟꯅ ꯀꯧꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯪꯒꯥꯚꯥꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯆꯥ ꯊꯛꯇꯨꯅ ꯂꯩ꯫ ꯔꯪꯒꯥꯚꯥꯏ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯨꯇꯤꯗ ꯐꯣꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯤꯕꯤꯅ ꯀꯨꯇꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ꯫ ꯃꯑꯣꯡ ꯑꯗꯨꯗ ꯀꯨꯇꯤꯁꯨ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯇꯤꯁꯨ ꯃꯍꯥꯛꯀꯤ ꯒꯦꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯐꯨꯔꯨꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯨꯇꯤꯁꯨ ꯕꯕꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯤꯕꯤꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯔꯪꯒꯥꯗꯤ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯛꯏ꯫ ꯃꯍꯥꯛ ꯆꯥ ꯊꯛꯂꯝꯕꯗꯒꯤ ꯆꯥ ꯑꯗꯨ ꯂꯪꯊꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯝꯕꯟꯗ ꯃꯈꯣꯏꯕꯨ ꯐꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯝꯕꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯛꯏ꯫ ꯃꯈꯣꯏꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏ ꯑꯍꯨꯝꯒ ꯕꯥꯔꯗ ꯊꯦꯡꯅꯈꯤꯕ ꯅꯍꯥ ꯑꯣꯏꯕ ꯒꯨꯟꯗꯥ ꯑꯅꯤꯗꯨꯁꯨ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯔꯛꯏ꯫ ꯄꯥꯏꯔꯒꯕꯨ ꯀꯥꯎꯕ꯭ꯔꯣ ꯎꯪꯉꯒꯕꯨ ꯊꯥꯕ꯭ꯔꯣ ꯌꯥꯝ ꯊꯤꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯔꯪꯒꯥꯅꯁꯨ ꯁꯥꯏꯟ ꯇꯧꯗꯨꯅ ꯀꯔꯝꯅ ꯐꯨꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯇꯥꯛꯇꯨꯅ ꯐꯨꯍꯟꯈꯤ꯫ ꯀꯣꯂꯦꯖꯀꯤ ꯁꯦꯅꯤꯌꯔ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯑꯗꯨꯃꯛ ꯇꯧꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯝꯕꯟꯅꯁꯨ ꯃꯈꯣꯏꯕꯨ ꯍꯟꯖꯤꯟ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯨꯅꯕ ꯌꯥꯎꯏ꯫ ꯃꯍꯥꯛꯅ ꯐꯨꯅꯔꯤꯕꯒꯤ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯀꯪꯐꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯐꯨꯅꯩ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯨꯇꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯪꯒꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯇꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯏꯆꯤꯡ ꯆꯤꯡꯂꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯀꯨꯇꯤꯕꯨ ꯃꯀꯣꯛ ꯉꯥꯎꯍꯟꯈꯤ ꯑꯃꯁꯨꯡ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯑꯣꯏꯅ ꯐꯨꯔꯣ ꯍꯥꯏꯗꯨꯅ ꯀꯨꯇꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯪꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯪꯒꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯂꯥꯎꯊꯣꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯁꯤ ꯑꯩꯒꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯕ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯅꯕꯨ ꯍꯦꯛ ꯊꯦꯡꯂꯕ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯜ ꯃꯈꯜꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯝꯕꯟꯅ ꯚꯥꯏ ꯃꯈꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯔꯪꯒꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯍꯦꯞꯄꯤ ꯍꯣꯂꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯑꯁꯤ ꯀꯣꯂꯦꯖꯇ ꯅꯤꯡꯊꯧꯒ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯉꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯊꯧꯖꯤꯜꯂꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯗ ꯑꯊꯤꯡꯕ ꯀꯅꯥꯃꯠꯇꯅ ꯄꯤꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯀꯨꯇꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯒꯦꯡꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯂꯨꯛꯊꯔꯗꯨꯅ ꯂꯣꯏꯅ ꯆꯠꯅꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯉꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯔꯪꯒꯥꯒ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯉꯥꯎꯃꯤꯟꯅꯗꯨꯅ ꯒꯨꯟꯗꯥ ꯁꯥꯗꯨꯅ ꯂꯩꯕ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯅ ꯀꯣꯂꯦꯖ ꯆꯠꯂꯒ ꯎꯏꯗꯨꯅ ꯂꯩꯕ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯎꯏꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠ ꯑꯃꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯕꯤꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯐꯣꯟ ꯑꯗꯨ ꯔꯪꯒꯥꯅ ꯄꯥꯏꯈꯠꯈꯤ꯫ ꯃꯍꯥꯛꯅꯗꯤ ꯃꯈꯣꯏꯕꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯂꯣꯏ ꯑꯣꯗꯤ ꯆꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯔꯪꯒꯥꯅ ꯄꯥꯏꯈꯠꯂꯗꯨꯅ ꯕꯤꯕꯤꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯕꯤꯕꯤꯒꯤ ꯃꯃꯥꯅ ꯅꯪꯕꯨ ꯁꯟꯊꯜꯂ ꯑꯔꯖꯨꯔꯥ ꯀꯅꯥꯅꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩ ꯔꯪꯒꯥꯅꯤ ꯃꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯇꯨꯝꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯑꯁꯤ ꯑꯩꯅ ꯄꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯕꯤꯕꯤꯅ ꯑꯗꯨꯝ ꯍꯥꯏꯅꯤ ꯅꯪ ꯑꯁꯤ ꯃꯥꯅꯗꯤ ꯃꯌꯥꯝꯕ ꯑꯍꯟꯒ ꯆꯞ ꯃꯥꯟꯅꯩꯅ ꯍꯥꯏ꯫ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯔꯪꯒꯥꯅ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯕꯤꯕꯤꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯕꯤꯕꯤꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯐꯔꯦ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯣꯟ ꯊꯝꯈꯤ꯫ ꯕꯤꯕꯤꯒꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤꯕꯤꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯇꯥꯔꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯎꯗꯅꯕꯒꯤꯗꯃꯛꯇ ꯔꯪꯒꯥꯁꯨ ꯃꯍꯥꯛꯅ ꯁꯟꯒ꯭ꯂꯥꯁ ꯑꯃ ꯎꯞꯁꯟꯈꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕ ꯋꯥꯐꯝ ꯍꯥꯏꯇꯥꯔꯒꯗꯤ ꯕꯤꯕꯤꯒꯤ ꯐꯣꯟ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯕꯤꯕꯤ ꯃꯁꯥꯃꯛꯇꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯁꯟꯊꯟ ꯈꯛꯇꯪ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟꯊꯟꯗ ꯃꯈꯣꯏ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯁꯟꯊꯟꯁꯨ ꯈꯨꯝꯃꯤ꯫ ꯑꯝꯕꯟꯗ ꯑꯃꯨꯛ ꯍꯪꯉꯤ ꯑꯗꯨꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯔꯥꯡ ꯌꯨꯝ ꯑꯃ ꯁꯪꯒꯥꯕ ꯆꯠꯂꯨꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ꯫
ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯔꯖꯨ ꯑꯃꯁꯨꯡ ꯕꯤꯕꯤꯗꯨꯁꯨ ꯌꯨ ꯉꯥꯎꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯌꯨ ꯉꯥꯎꯔꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯑꯃ ꯁꯦꯠꯂꯗꯨꯅ ꯃꯤꯅ ꯄꯨꯖꯥ ꯇꯧꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯨꯖꯥ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯟꯗꯤꯠ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯤꯟꯗꯨꯔ ꯅꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗꯁꯨ ꯅꯝꯕꯤꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯂꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯔꯛꯏ, ꯐꯨꯒꯦꯗꯨꯝ ꯇꯧꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯔꯪꯒꯥ ꯑꯃꯁꯨꯡ ꯑꯝꯕꯟꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯔꯪꯒꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯤꯖꯕ ꯐꯥꯎꯈꯤ꯫ ꯔꯪꯒꯥꯅ ꯃꯌꯥꯝ ꯆꯥꯔꯤꯕ ꯇꯦꯕꯜ ꯐꯤꯗꯥ ꯑꯗꯨꯗꯒꯤ ꯐꯤ ꯑꯃ ꯂꯧꯈꯠꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯀꯨꯞꯁꯜꯂꯤ꯫ ꯃꯗꯨꯗꯩ ꯔꯪꯒꯥꯅ ꯅꯕꯥꯅꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯕꯨꯗꯨ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯗꯤ ꯆꯥꯕꯤꯔꯒ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯁꯨ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯀꯔꯤ ꯃꯊꯦꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯏꯗꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯔꯪꯒꯥ ꯍꯣꯏꯗꯤ ꯌꯨꯒ ꯁꯥꯒ ꯆꯥꯕ ꯄꯥꯝꯕ ꯃꯤꯅꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯃꯈꯣꯏꯕꯨ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯕꯦꯕꯤꯅ ꯑꯁꯨꯝ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯀꯣꯂꯦꯖ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯝꯕꯟꯗ ꯕꯦꯕꯤꯅ ꯀꯣꯂꯦꯖ ꯔꯣꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯔꯖꯨꯅ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤꯒ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯀꯣꯂꯦꯖ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯔꯪꯒꯥꯅꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯅꯥꯎ ꯅꯨꯄꯥꯗꯧꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯂꯦꯖ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯁꯤ, ꯗ꯭ꯔꯦꯁꯀꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯑꯃꯁꯨꯡ ꯑꯝꯕꯟꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥ ꯑꯃꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯁꯦꯠꯍꯟꯈꯤ ꯑꯃꯁꯨꯡ ꯀꯣꯂꯦꯖ ꯇꯝꯅ ꯊꯤꯜꯂꯛꯏ꯫ ꯇꯧꯕꯇꯕꯨ ꯔꯪꯒꯥꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯇꯦꯕꯜ ꯐꯤꯗꯥ ꯑꯃ ꯌꯦꯠꯇꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯌꯦꯠꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯗꯨꯗ ꯑꯝꯕꯟꯅ ꯃꯉꯣꯟꯗ ꯆꯥ ꯄꯤꯕ ꯃꯇꯝꯗ ꯇꯦꯕꯜ ꯐꯤꯗꯥ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯀꯔꯣꯝ ꯊꯤꯟꯗꯣꯛꯇꯨꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯣꯛꯇꯨꯅ ꯆꯥ ꯑꯃꯨꯛ ꯊꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯁꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯑꯅꯧꯕ ꯑꯦꯖꯨꯀꯦꯇꯤꯚ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯒꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕꯅꯤ꯫ ꯑꯦꯖꯨꯀꯦꯇꯤꯚ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯍꯥꯛꯀꯤ ꯀꯦꯕꯤꯟꯗ ꯀꯧꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯌꯣꯟꯗꯨꯗ ꯃꯍꯥꯛꯀꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯗꯨ ꯄꯨꯊꯣꯛꯗꯨꯅ ꯇꯦꯕꯜꯗ ꯊꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯂꯥꯏꯁꯦꯟꯁ ꯒꯟꯅꯤ꯫ ꯑꯩꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯩꯇꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ? ꯅꯈꯣꯏꯅ ꯒꯦꯡꯁꯇꯔꯒ ꯂꯣꯏꯅꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯤꯒꯅꯤꯅ ꯈꯟꯕ꯭ꯔꯥ? ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯏꯪꯂꯤꯁꯇ ꯉꯥꯡꯉꯛꯏ꯫ ꯃꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯒꯨꯟꯗꯥ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯑꯩ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯗꯦ꯫ ꯃꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯦꯠꯂꯛꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯀꯤ ꯅꯝꯕꯔ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅꯗꯤ ꯇꯧꯕꯤꯒꯅꯨ ꯁꯥꯔ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯕꯗꯒꯤꯗꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯀꯤꯔꯗꯨꯅ ꯄꯤꯔꯛꯏ꯫ ꯃꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯏꯪꯂꯤꯁꯇ ꯍꯥꯏꯔꯛꯏ, ꯑꯩ ꯅꯆꯥꯅꯨꯄꯥꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯁꯕꯖꯦꯛ ꯂꯣꯏꯅꯃꯛꯇ ꯐꯦꯜ ꯑꯣꯏꯔꯦ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯕ ꯒꯨꯟꯗꯥ ꯂꯣꯏꯅ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯟꯖꯥ ꯑꯁꯤꯗꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯂꯦꯖ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯪꯂꯤꯁꯇ ꯂꯣꯏꯅ ꯉꯥꯡꯂꯛꯄꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯊꯣꯏꯗꯣꯛꯅ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦꯅꯦ꯫ ꯃꯈꯣꯏꯗꯤ ꯀꯦꯝꯄꯁꯇ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯕ ꯑꯣꯏꯅ ꯒꯨꯟꯗꯥ ꯑꯣꯏꯅ ꯔꯤꯀ꯭ꯔꯨꯠ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯇꯥꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕꯁꯤ ꯃꯁꯥꯃꯛꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯈꯣꯏꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯏꯪꯂꯤꯁꯇ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯅꯪꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯇꯧꯕꯇꯕꯨ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨ ꯏꯟꯗꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯏ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯉꯥꯡꯂꯛꯂꯤꯕ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯁꯣꯝꯗꯒꯤ ꯒꯨꯟꯗꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯐꯪꯂꯤꯕ ꯑꯁꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯑꯃꯨꯛ ꯍꯥꯏ, ꯕꯕꯥ ꯁꯤꯗꯩꯗ ꯒ꯭ꯌꯥꯟ ꯇꯥꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯐꯠꯇ꯭ꯔꯕꯅꯤꯅ ꯊꯣꯛꯄ ꯃꯇꯝꯗ ꯒꯨꯟꯗꯥ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯤ ꯁꯟꯊꯟꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯟꯊꯟꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯈꯣꯏꯗ ꯈꯛꯇ ꯅꯠꯇꯦꯅꯦ ꯍꯥꯏꯔꯤꯕꯁꯤ,
Parents Kudimakta Satra Kudimana phone Targa Halibani, sometimes to like Pagada Yamlay Hadana, phone of the Thumki, Madruki Makoya Hona Wise and Rivasi, Aquay Quagi, parents sing a say, English Kananda was say Santi Fangi, Maramaduna, Aquay Director Gimanata Salaga, Nijarurasi, Hajarurasi, Hadun Hare, Makoy Umsu, Director Gimanata Jangladuna, Aquay the Sans of the TBU, last Sans were Haduna, Director the Hajavaya Hajavati, Director Na, Aroi Basan, some appear again. Matang Thagataba exam was in a koi paper doing a clear Wakatavani. I within a koi retails and Mutawani. Adu na koi Gunda Marup Singado, I can pass the Upam the Hydunare. Why sing a si higher than a Makoi Mopam Maduragi, son of Bidam Tare. Madagi director Makatare. Karigumba Naquina in a Haribo Wasida, Karigum Usitabo Taragadi, Handakti, I Namana Pada Font of Matamda, Wapam Singasi, I Malayalam the Hagini Hydunare. Why do Tamatamda Pamasa Singado? Director C. Singna, Tabagamatori, Habisi Maquina Kamangame. Madudagi Makoy home, voice and Adrosole. Maduda, Arjun Hari, a quiz Larry part of the fail very penny. Maramudra Koi Larigam Kana part of a Yaru had Hare. Retails of the river Sichu, Numitara Manganitani. Maramudra Koyam Kana Honasi had Hare. Tamari Mangachanguna, Hondrapamatamda, I coin a past of Pongam Drabani. Aduga I coin a Numitara Mangani Sidakaram the past of the river had Hare. Madura Santana. Adu Taragadi Kuiranga Bible Koga, Masi, director Sipul, Sihadra Hare. Why do Tamatam Quena, director Pol Gatabriba? Bibi Makadare, I couldn't director Pubi to Paterka with Larry Pagatami Hadra Hare. Maramadra, Honragadi Yanksi had no Makoyo Humso, Mapam Maduraki Tole. Tolopatarago, Numidangi Matamda, Rangana Makoibu Kora Banina, Makoisu, Satabaya Drabanina, Adamuchale. Rangana Mapama Madam Misagamaga, Waris and Adrele, Waris and Rivasi, Karigino Haduna. Bibina Ambandahangi, Maduda, building a Sibu, labor you, but on the beginning Haduna Hare. Why do Tamatam the Makwedi Yamangai? Building a Silerga, Kaduribano Haduna Ambandahangi, Madura Ambanda, building a Silera Matunda, Luna Tuarani, Aduga Masida, Sanaragi farm of Ribani Haduna Hare. Why do Tamatam the Makwedi Yamangai? Madura Ambanare, Sanare have a Sanari say, Masia Quigi Hide, Yam the palms of have to worry, Mamanga you were any singing penny Haduna Hare. Why do Tamatam the Santana o a Gantari Hadun Hare? Maduda, Bibina Karino and Gantari Basina Hadun Hangi. Kanana Kajuru Bonoda Hadna, Santana Makoida Kome. A Pomasi labor your water womatam da Redina Tinglibani Hadun Sohare. Madrigi the Ambana Tolotuna, Rangada. Why Masigazaga say Redina Tinglibasi Karigino Hadun Hangi? Why do Tamatam the Rangana? Nanga Samak Pontorga Hangi Hangwaduna, Man of Hagi in Hare. Ambana Hare, Nagi Reti, do not know the problem yam people are Ragadi Hato Krasira Hadun Hare. Why you Tamatam the Rangana? I, Mahagategi Guruni. Now the Nagi teacher do Harpangam with Hadun Hare. Madura Ambana, Adu de Sungamoy Hadun Hare. Aduni, Dumile Haduna, Rangana Ambanda Hare. Adu you wanna tell the Haduna Makoy, what is another lay, Madura Rangana. Pon Yena, real Sambatlani, Masiki real says young Hadun Hare. Tanjadu Mapam Madura, Gari Cameron Tomzale. Gari Singado Tomzalapo Ubudagidi, Laulivasi, Redigi missing Havasi, Ambanda, Rangara Taki. Madurigi Makoiso, Gari do the Havati Makoi Gari do the Tongsalatuna, Jane Navagita Honai. Tobu the Mahomaduda, Redigi missing Yaman Kibadagi, Makoi Gari do Tomzale, Tobu the Urangana, Tomzala Kliba missing a double Garina Tomtale, Mahomadura, Koleski Satramanba, Nahawiba, Gunda, and Itoloktuna, Makoya Punaba Hore, Madurigi Ambansu. Nupamaza Singadu Kanabu Damata, Garida, Taziling, timing Aduda, Marki Managan, the Mina Tang Yale, Madurigi the Marxus, how to Lakriba missing Aduga, Lanting Naraki Matagum, Asum Punaba Hore, Rangasu Gari Toribani Adubu, Gari Dugi Matakta, Gunda Sing Kakaladuna, Tang Tindale, Tang Adu Vivi the Yungeta Watanjaduda, Rangana, Makut Aduna, Tang Adu Paki, Marki Makusus Hoki, Makoi Gari driver Hanuva the Su Satineva Putoltuna, Satinadu the Gi, Tang Masatore. Thangaduna Lakima missing Aduga Lanting Nare. Ahaladu Lidi Lirabani Adubu, Mahak Saris Sarayam Hai, Masayam the Pai Masayam the Kali, Punabama the Lefkide, Ambanamazu Rangasu, Makoy Galanting Nava Yavani, Tawutabu, Bivi Santan Arju Yawanina, Mapam Madudagi, Jane Navagidamakta Garidu, Mapam Madudagi, Mamali Tokuna, Tok Nabuhana Pomatamda, Gari Tonga to take key, Madudagi Amban Bukoksaladuna, Chalasi Hadan Hare, Tong Tigli Haduna, Yam Nungatabigi Mongama, Rangara Mangola Utpamato Ududa. Tongasi among Shamlasu Yakatorogi Hadun Hare, Madurigi Gunda Hani Dudagi, Gunda Madi Gari do the Tonge, Gunda Ma Habiti, Jekibu Kanabgitamata, Gari Tojan Bamatamda, Redigi missing Jekibu Yomsanduna Lake, Upali Trablin Makoso, Gari to Toltunale,
ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯣꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯗꯨ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯃꯤꯅ ꯍꯥꯠꯄꯤꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯔꯪꯒꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯂꯩꯊꯣꯛꯂꯗꯨꯅ ꯖꯦꯀꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ ꯃꯤꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯊꯠꯈꯤ ꯇꯧꯕꯇꯕꯨ ꯖꯦꯀꯤꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯟꯅꯕꯒꯤꯗꯃꯛꯇ ꯃꯁꯥ ꯁꯦꯝ ꯁꯥꯗꯨꯅ ꯒꯥꯔꯤ ꯑꯗꯨꯅ ꯂꯤꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯦꯀꯤꯕꯨꯁꯨ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯌꯥꯝ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯔꯪꯒꯥꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯅꯕꯒꯤ ꯖꯒꯥ ꯑꯗꯨꯗ ꯊꯤꯜꯂꯛꯄꯅꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯉꯁꯤꯒꯤ ꯐꯥꯏꯠ ꯑꯗꯨ ꯅꯩꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯟꯈꯠꯂꯤꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯂꯩꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡ ꯊꯛꯇ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯔꯪꯒꯥꯗ ꯐꯨꯅꯕ ꯌꯦꯡꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯐꯨꯅꯕ ꯑꯃ ꯌꯦꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯪꯒꯥꯅ ꯅꯈꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯔꯪꯒꯥꯅ ꯃꯊꯪꯗꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯌꯦꯡꯍꯟꯗꯣꯔꯤꯕꯅꯤ ꯃꯊꯪꯒꯤ ꯊꯔꯁꯗꯦꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯂꯣꯏꯅ ꯆꯤꯡꯈꯠꯂꯦ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯈꯨꯠ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏ ꯔꯪꯒꯥ ꯚꯥꯏꯒꯤ ꯐꯥꯏꯠꯁꯤꯡ ꯑꯁꯤ ꯌꯦꯡꯉꯒꯨꯝꯁꯤ ꯑꯩꯈꯣꯏ ꯃꯊꯪꯗꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯔꯪꯒꯥꯅ ꯐꯣꯟ ꯇꯧꯔꯒꯗꯤ ꯀꯃꯥꯏ ꯇꯧꯕ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯂꯥꯏꯔꯤꯛ ꯄꯥꯒꯅꯤꯅ ꯍꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯔꯖꯨꯅ ꯑꯁꯦꯡꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯗꯣꯔꯤꯕ꯭ꯔꯅꯦ ꯑꯩꯈꯣꯏꯕꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯔꯨꯔꯁꯤ ꯅꯨꯃꯤꯠ 15ꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯣꯂꯦꯖꯇ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯒꯤ ꯅꯣꯠꯁꯤꯡ ꯋꯥꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯅꯣꯠꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯪꯒꯥꯅ ꯃꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯐꯣꯟ ꯑꯗꯨ ꯁꯥꯏꯂꯦꯟꯇ ꯊꯝꯕꯅꯤꯅ ꯃꯈꯣꯏꯅ ꯔꯪꯒꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨ ꯇꯥꯈꯤꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯑꯗꯨ ꯆꯪꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯃꯩ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯊꯥꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯊꯧꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯔꯇꯤ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯇꯧꯕꯇꯕꯨ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯔꯪꯒꯥꯚꯥꯏꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯔꯪꯒꯥꯁꯨ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯗꯨꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯎꯅꯕ ꯂꯥꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯈꯠꯂꯗꯨꯅ ꯀꯦꯛ ꯀꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯦꯛ ꯑꯗꯨ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯔꯪꯒꯥꯒꯤ ꯐꯣꯇꯣ ꯑꯆꯧꯕ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨꯗ ꯊꯥꯡꯅ ꯀꯛꯅꯤꯡꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨꯅ ꯀꯦꯛ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯛꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯄꯤꯖꯩ ꯃꯗꯨꯗꯒꯤ ꯑꯝꯕꯟꯅ ꯀꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯕꯠ ꯂꯣꯏꯅ ꯀꯛꯊꯠꯂꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯪꯒꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕꯅꯤ ꯇꯧꯕꯇꯕꯨ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯅꯤꯅ ꯃꯍꯥꯛꯁꯨ ꯀꯔꯤꯝꯇ ꯍꯥꯏꯈꯤꯗꯦ ꯃꯈꯣꯏꯅ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯤꯕꯤꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯐꯣꯟ ꯑꯗꯨ ꯃꯃꯥꯒꯤꯅꯤ ꯍꯥꯏꯕꯗꯒꯤ ꯔꯪꯒꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯍꯟꯈꯤ ꯈꯣꯡꯂꯝꯕ ꯏꯁꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯦꯞꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯕꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯁꯟꯊꯟꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯖꯅ ꯄꯥꯎꯀꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨ ꯐꯣꯟ ꯊꯝꯈꯤ ꯇꯥꯟꯖꯥꯗꯨꯗ ꯔꯪꯒꯥꯁꯨ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯐꯣꯟ ꯑꯗꯨ ꯀꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯋꯥꯍꯩ ꯑꯗꯨꯗꯤ ꯍꯥꯏꯕ ꯅꯪꯖꯍꯧꯗꯦ ꯃꯗꯨꯅ ꯔꯪꯒꯥꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯇꯤ ꯑꯗꯨ ꯃꯈꯥ ꯆꯠꯊꯈꯤ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤꯕꯅꯤ ꯀꯌꯥꯃꯔꯨꯝ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯔꯖꯨꯟꯅꯦ ꯕꯤꯕꯤꯅꯦ ꯁꯟꯊꯟꯅꯦ ꯃꯈꯣꯏꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯄꯥꯔꯇꯤ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯝꯃꯕꯅꯤꯅ ꯉꯁꯤꯈꯛ ꯌꯨ ꯉꯥꯎꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯨ ꯊꯛꯇꯨꯅ ꯕꯥꯔꯗꯦ ꯑꯗꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯀꯣꯂꯦꯖ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯀꯌꯥꯃꯔꯨꯝ ꯇꯥꯗꯨꯅ ꯂꯩ ꯃꯈꯣꯏꯁꯨ ꯃꯈꯣꯏꯕꯨ ꯍꯧꯗꯣꯛꯅꯤꯡꯗꯕꯅꯤꯅ ꯈꯣꯡꯐꯝ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯃꯈꯣꯏ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯀꯣꯂꯦꯖ ꯌꯧꯔꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯎꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯈꯣꯏ ꯀ꯭ꯂꯥꯁꯇ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯔ ꯐꯥꯎꯕ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯉꯔꯥꯡꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯨꯝꯃꯨꯗ꯭ꯔꯕꯅꯤꯅ ꯐꯤꯕꯝ ꯇꯥꯗ꯭ꯔꯦꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯉꯔꯥꯡꯒꯤ ꯕꯥꯔꯗꯦ ꯑꯗꯨ ꯌꯥꯎꯗꯕ ꯌꯥꯗꯕ ꯌꯥꯎꯈꯤꯕꯅꯤꯅꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯔꯖꯨꯅ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯇꯧꯕꯤꯔꯝꯗꯕꯅ ꯐꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯧꯕꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯨꯠꯇꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯕꯤꯕꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯅꯕ ꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ
ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯒꯦꯅ ꯍꯥꯏꯔꯁꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯛꯄ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯍꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯉꯔꯥꯡꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯔꯝꯗ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯑꯝꯕꯟꯁꯨ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯔꯒꯗꯤ ꯇꯇꯥ ꯑꯃꯗ ꯆꯦꯔꯪ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯈꯣꯏꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯝꯕꯟꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯎꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯨꯔꯣ ꯊꯕꯛ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯥꯝꯅ ꯉꯛꯏ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯇꯨꯝꯃꯒꯦ ꯇꯧꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯝꯕꯟꯅ ꯍꯣꯏꯅꯦ ꯌꯥꯝꯅ ꯋꯥꯒꯗꯕ ꯋꯥꯠꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯥ ꯑꯗꯨꯗ ꯊꯥꯖꯤꯟꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯉꯛꯆꯥꯅꯔꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯑꯩ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯕꯤꯕꯤꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯔꯪꯒꯥꯅ ꯀꯧꯔꯛꯏ ꯑꯉꯥꯡꯁꯥ ꯌꯦꯡꯉꯨꯅꯦ ꯄꯣꯔꯛꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤ ꯔꯪꯒꯥꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯅꯨꯄꯤ ꯑꯅꯤ ꯄꯣꯔꯛꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯟꯖꯔꯔꯣꯏꯒꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯃꯈꯣꯏꯗ ꯄꯩꯁꯥ ꯄꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯈꯤꯕꯅꯤ ꯔꯪꯒꯥꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯐꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯔꯪꯒꯥꯗꯤ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯁꯣꯝ ꯅꯥꯀꯟꯗꯩ ꯐꯥꯎꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯝꯕꯟꯅ ꯔꯪꯒꯥꯗ ꯀꯩꯗꯧꯔꯤꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯔꯪꯒꯥꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯝꯕꯟꯅ ꯃꯈꯣꯏꯗꯁꯨ ꯈꯔ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯤꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯅ ꯀꯤꯔꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤꯝꯇ ꯇꯧꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯪꯒꯥꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯃꯊꯟꯇ ꯅꯣꯛꯄꯗ ꯋꯥꯟꯊꯖꯈꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯔꯪꯒꯥꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯆꯥ ꯁꯥ ꯅꯈꯣꯏꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯝꯇ ꯍꯥꯏꯔꯒ ꯋꯥ ꯑꯗꯨ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯣꯛꯁꯜꯂꯛꯄꯗꯒꯤ ꯋꯥ ꯑꯗꯨ ꯂꯦꯞꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯪꯒꯥꯁꯨ ꯌꯥꯝꯅ ꯁꯥꯎꯇꯨꯅ ꯑꯝꯕꯟꯗ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯁꯟꯊꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯈꯨꯗꯛꯇ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯐꯥꯎꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯔꯝ ꯇꯥꯔꯒꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯔꯤꯂꯦꯁꯟꯗ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯐꯒꯗꯕꯅꯤ ꯃꯗꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯥꯜ ꯅꯠꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯁꯣꯏꯔꯤꯕ ꯑꯁꯦ ꯔꯪꯒꯥꯅ ꯁꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯀꯔꯤꯕꯅꯣ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯝꯕꯟ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯝꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯑꯝꯕꯟ ꯍꯧꯒꯠꯂꯛꯏ ꯃꯗꯨꯒꯤ ꯑꯝꯕꯟ ꯍꯥꯏꯔꯛꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯝꯕꯟ ꯚꯥꯏ ꯑꯁꯤ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯆꯠꯄꯅꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯁꯦꯜꯐꯤ ꯀꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯟ ꯚꯥꯏ ꯑꯁꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯇꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯝꯕꯟꯗ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯇꯧꯕꯇꯕꯨ ꯇꯟꯖꯥ ꯑꯃꯠꯇꯗꯤ ꯐꯪꯈꯤꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯍꯥ ꯑꯅꯤ ꯍꯥꯏꯕꯗꯤ ꯒꯨꯟꯗꯥ ꯃꯆꯥ ꯑꯅꯤ ꯑꯃ ꯌꯥꯎꯕꯗꯨ ꯔꯪꯒꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯐꯪꯕ ꯃꯇꯝꯗ ꯔꯪꯒꯥ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯥꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯅꯤ ꯇꯧꯕꯇꯕꯨ ꯔꯪꯒꯥꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯁꯤ ꯃꯇꯥꯡꯁꯤ ꯌꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣই ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯝꯕꯟꯅ ꯚꯥꯏꯁꯤ ꯌꯥꯝꯅ ꯁꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯝꯅ ꯏꯪꯊꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯗꯝ ꯁꯔꯠ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯝ ꯁꯔꯠ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯛꯇꯤꯡ ꯇꯧꯔꯒ ꯐꯤꯂꯝ ꯃꯃꯤꯡ ꯍꯥꯏꯕꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯗꯝ ꯁꯔꯠ ꯁꯥꯟꯅꯁꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯌꯥꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯤꯕꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯔꯪꯒꯥ ꯃꯈꯣꯏ ꯇꯤꯝ ꯑꯣꯏꯈꯤ ꯑꯝꯕꯟꯅꯦ ꯁꯟꯊꯟꯅꯦ ꯑꯔꯖꯨꯟꯅꯦ ꯃꯈꯣꯏꯅ ꯇꯤꯝ ꯑꯃ ꯑꯣꯏꯈꯤ ꯃꯍꯩ ꯃꯈꯣꯏꯁꯨ ꯑꯦꯛꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯐꯤꯂꯝ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯪꯈꯤ ꯔꯪꯒꯥꯒꯤ ꯇꯟꯖꯥ ꯂꯥꯛꯏ ꯃꯗꯨꯗ ꯑꯝꯕꯟꯅ ꯔꯪꯒꯥꯗ ꯐꯤꯂꯝ ꯃꯃꯤꯡ ꯑꯃ ꯍꯥꯏ ꯐꯤꯂꯝ ꯃꯃꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯁꯣꯇꯥ ꯃꯨꯝꯕꯥꯏ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯪꯒꯥꯁꯨ ꯊꯥꯡ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯊꯥꯡ ꯃꯆꯥ ꯑꯃꯁꯨ ꯄꯨꯊꯣꯔꯛꯏ ꯃꯆꯤꯟ ꯈꯨꯝꯂꯒ ꯃꯍꯥꯛꯅ ꯕꯥꯏ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯔꯤꯕꯁꯤ ꯁꯣꯇꯥ ꯃꯨꯝꯕꯥꯏ ꯍꯥꯏꯗꯨꯅ ꯇꯥꯛꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯐꯣꯡꯕ ꯉꯝꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯪꯒꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯇꯤꯡ ꯑꯗꯨ ꯃꯥꯟꯗꯕꯒꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯍꯥꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯤꯕꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯑꯝꯕꯟꯒ ꯃꯍꯥꯛꯀ ꯗꯝꯁꯔꯥ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯪꯗꯕꯒꯤ ꯃꯌꯥꯡꯂꯦꯟꯗ ꯊꯥꯡꯅ ꯌꯥꯟꯕꯗ ꯃꯈꯣꯏ 38 ꯐꯣꯠꯂꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ
ꯁꯣꯝꯂꯥꯀꯟꯗꯗꯤ ꯕꯤꯕꯤꯗꯤ ꯊꯛꯊꯛ ꯅꯤꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯊꯛꯊꯛ ꯅꯤꯛꯇꯨꯅ ꯂꯩꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯐꯤꯂꯝ ꯃꯃꯤꯡ ꯑꯁꯤ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯏ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯁꯣꯇꯥ ꯃꯨꯝꯕꯥꯏꯁꯤ ꯌꯥꯎꯕꯗꯒꯤ ꯔꯪꯒꯥꯅ ꯃꯗꯨ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯃꯅ ꯕꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯗꯤ ꯉꯁꯤ ꯅꯪꯒꯤ ꯅꯅꯥꯒꯟꯗ ꯑꯍꯥꯟꯕ ꯗꯥꯛ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯁꯦ ꯅꯪꯒꯤꯁꯨ ꯇꯟꯖꯥ ꯐꯪꯉꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯃꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯕ ꯖꯒꯥꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯏ ꯕꯤꯕꯤꯅ ꯀꯤꯆꯟ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯐꯛꯂꯥꯡ ꯑꯗꯨꯕꯨ ꯈꯦꯠꯄ ꯍꯧꯔꯛꯏ ꯐꯛꯂꯥꯡ ꯑꯗꯨ ꯑꯁꯨꯝ ꯈꯦꯠꯄ ꯃꯇꯝꯗ ꯔꯪ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯉꯥꯡꯕ ꯃꯆꯨ ꯂꯩꯔꯝꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯔꯝꯗꯤ ꯃꯃꯥꯡꯊꯛꯇ ꯑꯝꯕꯅ ꯍꯥꯏꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅꯗꯤ ꯐꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯁꯦꯡꯕ ꯂꯣꯏ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯃꯗꯨꯗꯒꯤ ꯖꯨꯁ ꯌꯣꯟꯕ ꯃꯌꯥꯝꯕ ꯑꯗꯨ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯈꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯂꯥꯛꯏ ꯆꯥꯛꯈꯨꯝꯗ ꯊꯥꯔꯤꯕ ꯀꯥꯔꯄꯦꯠ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯖꯒꯥ ꯑꯃ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯒꯤ ꯑꯁꯥꯡꯕꯒꯤ ꯖꯒꯥ ꯑꯃ ꯇꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯄ꯭ꯂꯥꯁꯇꯔ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯈꯤ ꯃꯈꯣꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯆꯦꯜꯂꯛꯏ ꯃꯤ ꯑꯁꯤꯕ ꯑꯃ ꯃꯈꯥꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯈꯤ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯟꯈꯠꯇꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨ ꯂꯥꯛꯏ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯄꯣꯠ ꯑꯃ ꯀꯥꯎꯔꯝꯃꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯗꯤ ꯇꯨꯃꯤꯟꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯖꯕꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯩꯁꯥꯁꯨ ꯄꯦꯃꯦꯟ ꯄꯤꯕ ꯂꯣꯏꯔꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯇꯨꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯇꯨꯃꯤꯟꯅꯩ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯒ ꯇꯨꯃꯤꯟꯅꯔꯤꯕ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜꯒꯤ ꯇꯝꯕ ꯅꯠꯇꯦ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅꯕ ꯄꯥꯝꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯎꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤꯅ ꯑꯣꯖꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯏ ꯄꯩꯈꯥꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯆꯩ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯗꯨꯅ ꯀꯩꯗꯧꯁꯤ ꯍꯥꯏꯔꯤꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯕ ꯇꯟꯕꯗꯒꯤ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯑꯁꯨꯃꯛ ꯐꯝꯗꯨꯅ ꯂꯩ ꯇꯧꯕꯇꯕꯨ ꯀꯦꯟꯇꯤꯟ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯧꯀꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯗꯨꯅ ꯆꯠꯍꯟꯈꯤ ꯍꯣꯁꯇꯦꯜꯗ ꯂꯥꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯇꯧꯕꯇꯕꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯨꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛ ꯆꯪꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅꯗꯤ ꯋꯥꯔꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯧꯗꯣꯛꯇꯨꯅ ꯃꯈꯣꯏꯒ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯕꯨ ꯂꯦꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯕꯤꯀꯦꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯥꯛꯏ ꯕꯤꯀꯦꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯕꯤꯀꯦ ꯑꯗꯨꯁꯨ ꯃꯤ ꯑꯃꯗꯒꯤ ꯄꯩꯁꯥ ꯊꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯕꯤꯀꯦꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯈꯣꯏꯁꯨ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯕꯤꯀꯦꯅ ꯃꯈꯣꯏꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯕꯛ ꯑꯃꯠꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯔ ꯅꯈꯣꯏ ꯁꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯑꯍꯤꯡ ꯑꯗꯨꯕꯨ ꯂꯦꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯕꯤꯀꯦꯒ ꯆꯠꯃꯤꯟꯅꯕ ꯑꯗꯨ ꯌꯥꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯕꯤꯀꯦꯒ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯏ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯕꯤꯀꯦꯅ ꯃꯥꯒꯤ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯀꯦꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯤꯔꯧ ꯅꯠꯇ꯭ꯔꯒꯗꯤ ꯅꯈꯣꯏꯅ ꯇꯩꯆꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯔꯪꯒꯥꯒꯤ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯈꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯁꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯕꯤꯀꯦꯗ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯤꯕ ꯑꯁꯤ ꯃꯔꯝ ꯑꯁꯤꯒꯤꯔ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯀꯦꯗ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯨꯟꯗꯥ ꯈꯔꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯅꯥꯠ ꯈꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯈꯟꯖꯔꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯇ꯭ꯔꯤꯠ ꯄ꯭ꯂꯦ ꯑꯃ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯀꯔꯅꯥꯠ ꯑꯗꯨ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯔꯦꯗꯤꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯏ ꯔꯦꯗꯤꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯐꯥꯔꯗꯨꯅ ꯔꯦꯗꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯔꯦꯗꯤꯁꯨ ꯃꯦꯛꯁꯤꯀꯟꯒꯤ ꯒꯦꯡꯁꯇꯔꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯇꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯇꯦꯂꯔ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯨꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯦꯡꯅ ꯔꯦꯗꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯔꯦꯗꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯕꯨ ꯔꯪꯒꯥꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯔꯖꯨꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯕꯪꯒꯥꯂꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯟꯊꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯂꯌꯥꯂꯝꯗ ꯍꯥꯏꯔꯁꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯕꯤꯕꯤꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯤ ꯕꯦꯡꯒꯂꯨꯔꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯒꯙꯥ ꯈꯔꯁꯤꯅ ꯑꯩꯈꯣꯏꯗ ꯐꯨꯗꯨꯅ ꯇꯣꯔꯆꯔ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯒꯙꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯏ ꯇꯧꯕꯇꯕꯨ ꯒꯙꯥ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯁꯂꯥꯛ ꯁꯥꯔꯦ
ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯇꯥꯅꯤꯡꯗ꯭ꯔꯕ ꯚꯥꯁꯟꯁꯤꯡ ꯑꯗꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯀꯨꯁꯤꯗꯨ ꯇꯧ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯦꯗꯤꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯦ ꯃꯗꯨ ꯕꯤꯕꯤꯅ ꯃꯈꯥ ꯇꯥꯔꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯂꯤꯕ ꯑꯁꯤ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯦꯗꯤꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯩꯗꯧꯕꯒꯤ ꯍꯥꯠꯇꯣꯔꯤꯕꯅꯣ ꯑꯩꯅ ꯁꯨꯝꯅꯗꯒꯤ ꯄꯥꯝꯕꯗꯤ ꯔꯪꯒꯥꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯑꯩꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ ꯃꯤꯁꯤꯡꯅꯗꯤ ꯑꯩꯅ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯃꯇꯝꯗ ꯔꯪꯒꯥꯗꯧꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯔꯪꯒꯥꯗꯧꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯦ ꯑꯩꯒꯤ ꯁ꯭ꯇꯥꯏꯜ ꯑꯗꯨ ꯃꯍꯥꯛꯅ ꯀꯣꯄꯤ ꯇꯧꯕꯤ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯃꯉꯣꯟꯗꯒꯤ ꯀꯣꯄꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯁꯤꯗ ꯄꯤꯔꯤꯕ ꯀꯥꯔꯗ ꯑꯁꯤꯗ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯔꯦꯗꯤꯅ ꯃꯈꯣꯏꯗ ꯀꯥꯔꯗ ꯑꯗꯨ ꯁꯤꯟꯅꯈꯤ ꯃꯗꯨꯒꯤꯗꯤ ꯔꯦꯗꯤꯅ ꯍꯥꯏꯔꯦ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯗꯦ ꯅꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯔꯣꯏ ꯃꯌꯥꯝꯕꯨ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯜꯂꯤꯕꯅꯤ ꯃꯍꯥꯛꯅ ꯀꯅꯥꯝꯇ ꯅꯨꯡꯁꯤꯕ ꯂꯩꯇꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤꯁꯨ ꯂꯤꯈꯠꯂꯗꯨꯅ ꯅꯪꯅ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯉꯥꯡꯂꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯔꯦꯗꯤꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯦ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯟꯅ ꯕꯤꯕꯤꯗ ꯍꯥꯏꯔꯦ ꯅꯪꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯧꯅꯥ ꯑꯁꯤ ꯂꯥꯛꯏꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯕꯤꯕꯤꯁꯨ ꯀꯔꯤꯝꯇ ꯃꯑꯣꯡ ꯍꯥꯗꯕꯤꯗ ꯍꯥꯏꯔꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯔꯛꯂꯤꯕ ꯑꯁꯤ ꯑꯩꯕꯨ ꯀꯤꯕꯒꯤ ꯊꯥꯗꯣꯔꯛꯄ ꯅꯠꯇꯦ ꯔꯪꯒꯥꯕꯨ ꯀꯤꯕꯒꯤ ꯊꯥꯗꯣꯔꯛꯂꯤꯕꯅꯤ ꯊꯣꯡ ꯍꯥꯡꯁꯨ ꯍꯥꯏꯗꯨꯅ ꯁꯟꯇꯟꯕꯨ ꯊꯣꯡ ꯍꯥꯡꯍꯟꯈꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝ ꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯕꯤꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯔꯪꯒꯥ ꯎꯅꯕ ꯂꯥꯛꯏ ꯃꯈꯣꯏꯅ ꯔꯪꯒꯥ ꯎꯅꯕ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯗꯥꯎ ꯑꯁꯤ ꯌꯥꯝꯅ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯒꯨꯟꯗꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯥꯗꯨꯅ ꯄꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯈꯤꯕꯅꯤ ꯄꯩꯁꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯒ ꯆꯥꯕ ꯊꯛꯄꯅ ꯑꯩꯈꯣꯏꯒꯤ ꯆꯥꯔꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯦꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯔꯪꯒꯥ ꯌꯥꯝꯅ ꯁꯥꯎꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯧꯕꯇꯕꯨ ꯔꯪꯒꯥꯅ ꯉꯥꯛꯄꯤꯕ ꯂꯩꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯐꯨꯗꯠꯂꯨ ꯍꯥꯏꯗꯨꯅ ꯑꯃꯟꯅ ꯃꯈꯣꯏꯕꯨ ꯐꯨꯍꯜꯂꯤ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨꯁꯨ ꯔꯪꯒꯥꯗ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕꯅꯤꯅ ꯃꯈꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯐꯨꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯪꯒꯥ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯁꯟꯊꯟꯗ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯆꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯟꯊꯟꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯊꯛꯊꯛ ꯅꯤꯛꯈꯤ ꯅꯪ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨ ꯑꯝꯕꯟꯗ ꯁꯤꯟꯅꯔꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯆꯧ ꯍꯥꯏꯗꯨꯅ ꯋꯥꯁꯔꯨꯝꯗ ꯄꯨꯁꯤꯟꯈꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯊꯛꯊꯛ ꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯆꯦꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯕꯦꯒ ꯑꯗꯨ ꯄꯦꯛ ꯇꯧꯈꯤ ꯕꯤꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯂꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯋꯥꯏ ꯍꯤꯡꯇꯔꯒꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯝꯗꯕ ꯊꯣꯏꯗꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯈꯥ ꯊꯥꯗꯣꯛꯑꯒ ꯆꯠꯄꯗꯤ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯔꯖꯨꯅ ꯀꯔꯤꯒꯤ ꯄꯩꯈꯥ ꯀꯔꯤꯒꯤ ꯗꯤꯒ꯭ꯔꯤ ꯒꯨꯟꯗꯥ ꯑꯣꯏꯕꯒꯤ ꯗꯤꯒ꯭ꯔꯤꯗꯤ ꯐꯪꯉꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤꯅ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯔꯤꯕꯅꯣ ꯑꯔꯖꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯟꯊꯟꯅ ꯕꯤꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯇꯥꯡꯗ ꯅꯃꯥꯗ ꯀꯔꯤꯝꯇ ꯍꯥꯏꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪ ꯁꯤꯕ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯅ ꯑꯗꯨꯃꯛ ꯅꯪꯒꯤ ꯅꯃꯥꯗ ꯄꯥꯎ ꯄꯤꯖꯈ꯭ꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯍꯥꯏꯗꯨꯅ ꯕꯤꯕꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯟꯊꯟꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯀꯦꯟ ꯈꯔ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯩꯕꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯩꯗꯤ ꯏꯁꯥ ꯏꯊꯟꯗ ꯃꯥꯡꯁꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯃꯊꯪꯗꯅ ꯅꯪ ꯍꯥꯏꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯊꯪꯗꯅ ꯅꯪ ꯍꯥꯏꯗꯨꯅ ꯑꯔꯖꯨ ꯑꯃꯁꯨꯡ ꯕꯤꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯅꯪ ꯁꯤꯒꯦꯁꯨ ꯁꯤꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯑꯗꯨ ꯌꯣꯝꯗꯨꯅ ꯊꯣꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯅ ꯆꯠꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯊꯤꯔꯒꯁꯨ ꯍꯥꯠꯅꯤꯡꯉꯗꯤ ꯍꯥꯠꯀꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄ꯭ꯔꯥꯟ ꯄꯨꯔꯛ ꯄꯨꯔꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯐꯕ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯄ꯭ꯔꯥꯟ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯔꯖꯨꯁꯨ ꯁꯥꯎꯗꯨꯅ ꯊꯣꯛꯈꯤ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯕꯤꯕꯤꯅ ꯍꯪꯉꯤ ꯆꯥꯛꯈꯨꯝꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯪꯕ ꯀꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯟꯊꯟꯁꯨ ꯀꯤꯗꯨꯅ ꯊꯛꯊꯛ ꯅꯤꯛꯈꯤ ꯃꯗꯨꯗꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯕꯣꯇꯜ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯕꯤꯕꯤꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯗꯒꯤ ꯕꯤꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯥꯏꯇꯔ ꯑꯅꯤ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯉꯣꯟꯗ ꯀꯔꯤꯝꯇꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯊꯥꯡ ꯄꯤꯕ ꯇꯥꯔꯒꯁꯨ ꯑꯃꯨꯛ ꯂꯧꯁꯤꯟꯈꯤꯕꯗꯨꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯩꯈꯣꯏꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯃꯗꯨꯒꯤ ꯑꯔꯖꯨꯟ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯨꯇꯤꯗꯨꯕꯨ ꯀꯩꯗꯧꯕꯩ ꯐꯨꯈꯤꯕꯅꯣ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯩꯁꯨ ꯇꯨꯖꯨꯡꯗꯅ ꯕꯤꯕꯤꯅ ꯍꯥꯏꯔꯛꯏ
ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯨꯇꯤꯕꯨ ꯐꯨꯕ ꯅꯠꯇꯦꯅꯦ ꯃꯍꯥꯛꯇꯤ ꯐꯨꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯇꯤꯕꯨ ꯐꯨꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯐꯨꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯐꯨꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤ ꯑꯦꯗꯤꯛ ꯑꯣꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯄ ꯅꯠꯇꯦ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯐꯨꯅꯤ ꯍꯥꯏꯕꯗꯨ ꯇꯥꯔꯕ ꯅꯠꯇ꯭ꯔ ꯅꯈꯣꯏ ꯃꯍꯥꯛꯇꯤ ꯃꯁꯤꯁꯤꯡ ꯑꯁꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠꯅꯤ ꯈꯟꯖꯔꯤꯕꯅꯤ ꯃꯥꯗꯤ ꯃꯁꯤ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯖꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯗꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯜꯂꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯁꯤ ꯍꯞꯇꯥ ꯑꯗꯨꯗ ꯃꯍꯥꯛ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯇꯣꯞꯄ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯑꯃ ꯊꯤꯖꯔꯁꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯄꯥꯗꯨꯅ ꯄꯩꯈꯥ ꯊꯥꯔꯒ ꯀꯣꯂꯦꯖ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯣꯔꯁ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏ ꯕꯦꯡꯒꯂꯨꯔꯨꯗꯒꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯁꯤ ꯀꯗꯥꯏ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯍꯪꯉꯤ ꯃꯗꯨ ꯕꯤꯕꯤꯅ ꯍꯥꯏꯔꯦ ꯁꯍꯔ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯍꯥꯛꯁꯨ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯁꯟꯊꯟꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤꯅ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯁꯤꯒꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯦꯛꯄ ꯇꯥꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯣꯛꯇꯣ ꯑꯃ ꯊꯧꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯥꯛꯏ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯂꯩꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯔꯨꯝꯃꯦꯠ ꯑꯗꯨꯗ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯂꯩꯈꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤ ꯍꯞꯇꯥ ꯑꯃ ꯁꯨꯖꯜꯂꯛꯂꯕꯅꯤꯅ ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯀꯥꯎꯔꯝꯃꯅꯤꯗ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯌꯨ ꯊꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯪꯒꯥꯗꯤ ꯁꯍꯔ ꯑꯗꯨꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯖꯔꯤ ꯃꯤ ꯑꯎ ꯑꯎꯕ ꯂꯣꯏꯅ ꯐꯨꯔꯗꯨꯅ ꯒꯨꯟꯗꯥꯁꯤꯡ ꯒꯦꯡꯁꯇꯔꯁꯤꯡ ꯂꯣꯏꯅ ꯐꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯖꯈꯤ ꯃꯅꯥꯎꯅꯨꯄꯥ ꯑꯍꯨꯝ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯃꯅꯥꯎꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯨꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯦꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯔꯗꯨꯅ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯈꯤ ꯉꯥꯏꯍꯥꯛꯇ ꯂꯩꯇ ꯃꯍꯥꯛꯅ ꯕꯤꯕꯤꯒꯤ ꯐꯣꯟ ꯑꯗꯨꯗ ꯐꯣꯟ ꯑꯗꯨꯃꯛ ꯇꯧꯈꯤ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯨ ꯊꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯇꯕꯤꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯝꯕꯟꯅ ꯃꯌꯨꯝꯁꯤꯡꯗ ꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯄꯤꯔꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯇꯧꯒꯅꯨ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯏꯃꯥ ꯄꯥꯈꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯔꯪꯒꯥꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯐꯨ ꯆꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯤꯚꯤꯗ ꯐꯣꯡꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯕꯤꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯊꯤꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯁꯤꯡꯕꯨ ꯐꯨꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯃꯥꯗ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯔꯝꯃꯅꯤ ꯏꯃꯥꯗ ꯁꯣꯏꯗꯅ ꯄꯥꯈꯠꯂꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯃꯥꯗ ꯄꯥꯎ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯟ ꯍꯦꯛ ꯇꯧꯕꯒ ꯔꯪꯒꯥꯒꯤ ꯐꯣꯟ ꯂꯥꯛꯏ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯦ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯟꯅ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤꯁꯨ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯒꯦ ꯇꯧꯕ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯕ ꯇꯥꯈꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯂꯣꯏꯅ ꯍꯥꯠꯇꯣꯛꯎꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯂꯩ ꯕꯤꯕꯤ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤꯅ ꯑꯩ ꯕꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯈꯣꯏꯕꯨ ꯑꯉꯥꯎ ꯑꯐꯩꯔꯣ ꯀꯗꯥꯏ ꯂꯩꯒꯦ ꯕꯕꯜ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯊꯦꯡꯅꯔꯒ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯔꯪꯒꯥꯗꯤ ꯄꯥꯈꯠꯄ ꯑꯗꯨ ꯈꯔ ꯐꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯟꯊꯟꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨ ꯄ꯭ꯂꯦꯠ ꯑꯃꯗ ꯐꯖꯅ ꯍꯥꯞꯂꯒ ꯅꯪꯅ ꯔꯪꯒꯥꯗ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤꯅ ꯆꯠꯂꯒ ꯌꯦꯡꯂꯁꯤ ꯊꯣꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯟꯖꯨꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯅꯈꯣꯏ ꯆꯠꯀꯦꯁꯨ ꯆꯠꯂꯨꯆꯣ ꯃꯗꯨꯗ ꯕꯤꯕꯤꯅ ꯁꯥꯎꯗꯨꯅ ꯑꯟꯖꯨꯒꯤ ꯐꯨꯔꯤꯠ ꯆꯤꯡꯈꯠꯂꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯟꯖꯨꯅ ꯕꯤꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯪꯁꯨ ꯔꯪꯒꯥꯒꯤ ꯃꯇꯧꯗꯣ ꯃꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯔꯪꯒꯥꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯔꯪꯒꯥ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯦ ꯄꯥꯎ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯕꯤꯅ ꯀꯔꯤꯝꯇ ꯇꯨ ꯆꯨꯡꯗꯅ ꯃꯁꯥꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯅꯈꯣꯏꯒꯨꯝꯕ ꯒꯨꯟꯗꯥ ꯑꯝꯇ ꯅꯠꯇꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥ ꯌꯥꯝꯅ ꯁꯥꯎꯔꯦ ꯃꯗꯤ ꯕꯤꯕꯤꯅ ꯃꯈꯥ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯇꯤꯗ ꯇꯨꯝꯕꯁꯨ ꯐꯪꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒ ꯂꯩꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯕꯣꯝ ꯑꯃ ꯌꯥꯟꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯨꯝꯅ ꯇꯧꯔꯛꯂꯅꯤ ꯀꯣꯂꯦꯖꯇ ꯃꯈꯣꯏꯅ ꯐꯨꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯕ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩꯈꯣꯏꯅ ꯅꯪꯒ ꯃꯔꯨꯞ ꯁꯥꯟꯅꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯨꯝꯕ ꯐꯣꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯥꯟꯇꯤꯗ ꯍꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯃꯈꯨꯠ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯝꯕꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯤ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯔꯪꯒꯥꯁꯨ ꯃꯈꯨꯠ ꯄꯨꯜꯂꯗꯨꯅ ꯃꯃꯥꯡꯊꯛꯇ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯩ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯔꯪꯒꯥꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ
ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯆꯥꯛꯁꯪꯗ ꯆꯪꯉꯛꯏ ꯆꯥꯛꯁꯪꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯤ ꯑꯁꯤꯕ ꯐꯨꯝꯈꯤꯕ ꯖꯒꯥꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯃꯗꯨꯗꯒꯤꯗꯤ ꯕꯤꯕꯤꯅ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯃꯥ ꯍꯥꯠꯂꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯟꯖꯨꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯥꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯕꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯗ ꯋꯥꯁꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯠ ꯍꯜꯂꯛꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯟꯊꯟ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯕꯤꯅ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯀꯔꯤꯝꯇ ꯄ꯭ꯂꯥꯟ ꯇꯧꯕ ꯂꯩꯈꯤꯗꯦ ꯍꯧꯖꯤꯛ ꯈꯛꯇ ꯇꯧꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯀꯤꯆꯟ ꯅꯥꯏꯐ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯔꯪꯒꯥꯗ ꯌꯦꯡꯉꯛꯏ ꯔꯪꯒꯥꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅꯗꯤ ꯃꯈꯣꯏꯕꯨ ꯃꯅꯥꯎ ꯅꯨꯄꯥꯗꯧꯅ ꯈꯜꯂꯨꯕꯅꯤ ꯇꯧꯕꯇꯕꯨ ꯃꯃꯥꯡ ꯊꯣꯛꯀꯨꯝꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯍꯥꯛꯄꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯦ ꯃꯃꯥ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯔꯪꯒꯥ ꯌꯥꯝꯅ ꯀꯞꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯠꯈꯤꯗꯦ ꯃꯃꯤꯠꯇ ꯑꯅꯧꯕ ꯑꯃ ꯎꯞꯁꯜꯂꯗꯨꯅ ꯀꯅꯥꯝꯇꯗ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤ ꯇꯥꯈꯤꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯔꯪꯒꯥꯕꯨ ꯍꯥꯠꯄ ꯀꯤꯕꯗꯒꯤ ꯔꯦꯗꯤꯅ ꯄꯤꯔꯛꯈꯤꯕ ꯀꯥꯔꯗ ꯑꯗꯨ ꯄꯨꯊꯣꯛꯂꯛꯇꯨꯅ ꯔꯦꯗꯤꯗ ꯐꯣꯟ ꯇꯧꯏ ꯑꯃꯁꯨꯡ ꯔꯪꯒꯥꯕꯨ ꯍꯥꯠꯂꯨ ꯂꯥꯛꯑꯣ ꯃꯍꯥꯛ ꯃꯊꯟꯇ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯔꯦꯗꯤ ꯂꯥꯛꯄ ꯉꯥꯏꯕ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯦꯗꯤ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝ ꯊꯧꯖꯤꯜꯂꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅꯗꯤ ꯔꯦꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯜꯍꯜꯂꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯇꯨꯅ ꯂꯩꯈꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯃꯈꯣꯏꯕꯨ ꯏꯃꯨꯡꯗ ꯆꯪꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯇꯧꯕꯇꯕꯨ ꯔꯦꯗꯤꯕꯨ ꯃꯈꯣꯏꯅ ꯀꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯔꯪꯒꯥꯗꯤ ꯈꯪꯉꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯦꯗꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯪꯒꯥꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯗꯨꯅ ꯔꯪꯒꯥꯗ ꯁꯨꯝ ꯐꯨꯕ ꯍꯧꯔꯛꯏ ꯔꯪꯒꯥ ꯈꯨꯠ ꯍꯜꯂꯝꯗꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯔꯦꯗꯤ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯕ ꯑꯗꯨ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯔꯦꯗꯤꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯇꯒꯠꯆꯔꯤ ꯅꯈꯣꯏꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯪꯒꯥꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯔꯦꯗꯤ ꯀꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯛꯏ ꯔꯪꯒꯥ ꯌꯥꯝꯅ ꯁꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯔꯦꯗꯤꯅ ꯌꯥꯝꯅ ꯀꯔꯦꯝꯅꯔꯗꯨꯅ ꯔꯪꯒꯥꯗ ꯅꯪ ꯍꯟꯅꯨꯔꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯔꯪꯒꯥ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯏꯃꯥꯗ ꯋꯥꯁꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯣꯏꯅ ꯂꯣꯏꯅ ꯊꯨꯒꯥꯏꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯔꯦꯗꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯕ ꯍꯧꯔꯛꯏ ꯔꯪꯒꯥꯅ ꯃꯈꯣꯏꯕꯨ ꯐꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯑꯝꯕꯟꯅ ꯇꯝꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯛꯏ ꯍꯥꯏꯕꯗꯤ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯈꯤꯗꯦ ꯄꯦꯇ꯭ꯔꯣꯜ ꯕꯣꯝꯕ ꯀꯌꯥꯃꯔꯨꯝ ꯂꯪꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎ ꯑꯁꯥꯡꯕꯗꯨꯕꯨ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯀꯤ ꯈꯨꯐꯨꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯛ ꯅꯤꯡꯂꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯁꯤꯖꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯍꯧꯔꯛꯏ ꯑꯁꯨꯝ ꯍꯥꯠꯂꯛꯄꯗꯒꯤꯗꯤ ꯔꯦꯗꯤ ꯃꯊꯟꯇ ꯉꯥꯏꯍꯧꯏ ꯔꯦꯗꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯇꯣꯡꯂꯗꯨꯅ ꯔꯦꯗꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯔꯦꯗꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯣꯏꯅ ꯍꯨꯔꯥꯟꯈꯤꯕꯅꯤ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯤꯔꯛꯎ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯧꯔꯁꯦ ꯅꯪꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯑꯗꯨꯅ ꯂꯣꯏꯅ ꯊꯤꯟꯇꯠꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯪꯒꯥꯅ ꯁꯦꯠꯂꯝꯕ ꯐꯤꯔꯣꯜ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯔꯦꯗꯤꯗ ꯀꯨꯞꯁꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯑꯝꯕꯟꯅ ꯇꯝꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯥꯎꯔꯛꯏ ꯇꯟꯖꯥꯗꯨꯗ ꯔꯪꯒꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯏꯅ ꯂꯥꯛꯏ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯇꯥꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯟꯗꯨꯅ ꯀꯥ ꯑꯗꯨꯗ ꯂꯣꯠꯈꯤ ꯃꯗꯨꯗꯒꯤꯗꯤ ꯔꯪꯒꯥꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯟꯁꯤꯜꯂꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯆꯪꯉꯛꯇꯅꯕ ꯊꯤꯡꯉꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯁꯤ ꯆꯄꯠ ꯀꯛꯊꯠꯂꯒ ꯑꯩꯅ ꯍꯨꯏꯗ ꯄꯤꯖꯒꯗꯕꯅꯤ ꯅꯈꯣꯏꯅ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯦꯗꯥꯏ ꯇꯨꯝꯕꯒ ꯐꯪꯗ꯭ꯔꯦꯗꯥꯏ ꯑꯗꯨꯒ ꯑꯩꯒ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯁꯤ ꯕꯣꯝ ꯑꯃ ꯌꯥꯟꯕꯒ ꯆꯞ ꯃꯥꯟꯅꯩꯗꯥꯏ ꯅꯈꯣꯏ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯤꯔꯛꯏ ꯅꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯅꯗꯤ ꯅꯈꯣꯏꯕꯨ ꯏꯅꯥꯎ ꯅꯨꯄꯥꯗꯧꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯈꯟꯕ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯁꯥꯃꯛꯀꯤ ꯒꯨꯔꯨꯕꯨ ꯀꯧꯗꯨꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯤꯔꯛꯏ ꯃꯄꯥꯟꯗꯒꯤ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩ ꯃꯗꯨꯗꯒꯤꯗꯤ ꯔꯪꯒꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯅꯈꯣꯏꯕꯨ ꯐꯨꯅꯕꯗ ꯌꯥꯎꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯐꯨꯅꯕ ꯌꯥꯝꯅ ꯄꯥꯝꯖꯩꯅ ꯍꯥꯏꯈꯤꯕꯗꯥꯏ ꯃꯔꯝ ꯑꯗꯨꯅ ꯐꯨꯅꯕ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯅꯣꯡꯃꯩ ꯌꯦꯡꯍꯜꯂꯦ ꯑꯩꯅ ꯏꯃꯥꯒꯤ ꯋꯥꯁꯛ ꯂꯧꯗꯨꯅ ꯀꯅꯥꯝꯇꯒ ꯐꯨꯅꯔꯣꯏ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯅꯦ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ
lool aduna ki aduna leiki ranga di somna kana sawbulu darebani ma ki mising aduna thong hangto haduna lawo matamda ma tumi leinabi damata jaiki ranga na masang matanda hare makoina aibu makoyi mayambani gana hakibani maduragidi ranga su wakal yamna nungaitana hare kana gumba misaga maga iga wari sananingma matamda kanamta leikide mi khudema aigi nakta lakriba se yu ngawdaba amasung paisagi damata lakhibani adubu ranga bu nungsibiri base kanano haidana hare wahai ta matamda somna kanadi ambandi yamna emotional loire ranga gi waham jangu ta matamda amban mamitagi mapita ba khanghaude maduragi ranga na hare social media da su kana gumum tana ibu like tobide asuk kurebu matam masira na khoi ga aiga ningkha tamna wari sanakibani aduba na khoina aibu apangu siribani ne yengo hojiti phajare ne mipum khudima na ayese kappagi mawng si okre wahai ta matamda somna kanadi ranga gi mi singaduri hauna hauna kapai aina kaidonungda aigi mai mamangda su kapkidabani ai ngasidi wakal yamna nungaiti haidun here somna ganadi makhoi ahumsu yamna kina sofa marumda lotuna leiribani maduragidi santhansu ipangpangna ngapigani sori ranga bai kapanu haidun here wahai ta matamda ranga phak hawgalaktuna sinjung adu paaduna santhanda langchalai matawududagidi makhoisu mafam adudagi hawduna chenakhi maduragidi makhoisu kamalu thongon sinduna lei tawudabu rangana kadugi thongadabu sinjung aduna yanba hore Tanjadura mafam madura bibi ki phone ta hobani phone adu mama thokpani phone adu pakatpa matamda rangana bu kamdawrigi ne haidun hangi nungari bra haidun hangi nungari haidun hare bibi di nungari bra haidun hangi madura mahakso emotional oina nungari haidun hare mahaki kremto walangana ko haiduna mama adun hare maduda rangasu hoi haiduna phone adu upalitna thambadu takhe madurigi rangasu thongadu pakaidura changai Tongu hek pakarak pamatamda ambanso nupa macha homadu nusiba kaubanina mahang mafam maduragi lamna leki maduragi amban haiduna rangana kaure upalitramni mahaksu rangagi manakta laktuna kari hagi bhai haiduna re makoi bhato khora makoi bukaktalura haiduna upalitramni mahangna rangada hajanare maduragi rangana here aina nangu mafam majina kaubai maramase karigino khangbra madura ambana makoi bhana banatra haiduna here maduragi rangana makoi masakasi muni yungu haiduna here Hoi muna yenge photo da lai the toribani haiduna hare maduragi rangana hare makoi sakta masi aingoda amu hana ulangano makoi marup oibagi mari se ai pamje haiduna hare karino harisi bo haiduna makoi ngaktuna leinaki ranga baina harisi makoi harpa pamdabu mo masu mahana thenaki makoi tindadrabasu yare haiduna hare wahai duta bada somna kanadi ngakpuna kham thengke maduragi di santanda nangdi ngasana sori hagrabadai Arjuna su sori hayu haiduna hare wahai ta matamda arjusu lanjare sori haiduna ki na hare maduragi di rangana bibi nangna sori harakududi ai taroi namunga piroi haiduna hare sori haiduna bibi na haiduna lei taningde haiduna somna kanda rangana mu sauduna hare rangana hinchabai matawlo oduna sauduna nakoi bunga pirapani all the best haiduna sauduna hajan hare Mahati purpok chai bani somna kanda di moi homdi mai matawdu ubu matamda ki na thakthangni bani tasin harma matamda rangana mamang thakta mi camera hat ke bai mo du ubu matamda makhoidi ki na thakthangni bol pirabani haiduna ranga su mafam udrei tholai mafam udrei hek tholap matamda ma ke mising na ma ke mamita mapita badu okay maduragi di matawdu ubu matamda makhosu yamna nuaita ba habidu waike ranga bu jacket am listen biraduna mamita no option laduna ahom madudagi makoi mising aduna puthokpirei rangana he chakraba matungda makoi ahom adu pakhatnaduna masa gi mihol adu chonglibra haiduna amana amada mara duna yinaki madudagi di thono aduda ranga leptuna lembada makoi khangpre khangi rangana bibi da mahake phone adu lo haiduna kausali phone adu bibi na loge to matamda rangana phone adu sadorokide singduna leiki madudagi di rangana here nakoi mafam masida larik tambala khibani haibadai Karigumba nakoina exam da fail oiba taragadi bibi bo nang nungai ni haramdana mahak mafum maduragi chatke numidadu exam haidokpa numene makoiso exam gi result yengbalai exam gi result yengba matamda santandi subject khodemakta pass tawre haidana mahana mayumda phone tawi tawbudabu bibi amasung anjudi subject amamda fail oi haidana mahana yam harauna pawdu tamme mamana bakhal latuna kadore wakhal nungai tripati haidana hare madura subject amada fail oi begini haidana hare Mama budur hare kaino subject ama kata fail oiraga wakal nungai tribadi aidi mari ni fail oribase nokha idra leribasi yungu haidra hare makoina somacham lakpa matamda makoi gi mamangda ranga gi mising amasung ambana du leptuna lerambagi mawng adu ubu matamda makoi khangpre khangke madudagi ambana ranga bu kawi ranga su handakti anauba dress ama sele habedi lik adu su silver machugi likni furitna amuba lili kangau su amuba sele
ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯅꯒꯟꯗꯒꯤ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯄ ꯃꯥꯟꯕꯒꯨꯝꯅ ꯃꯅꯒꯟ ꯑꯗꯨ ꯍꯨꯝꯖꯤꯜꯂꯗꯨꯅ ꯆꯩ ꯑꯁꯥꯡꯕ ꯃꯌꯥꯝ ꯆꯤꯡꯊꯣꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯆꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯅꯕꯒꯤ ꯇꯥꯟꯅꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯄꯥꯔꯠ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯥꯒꯠꯄ ꯉꯝꯖꯗꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯣꯠ ꯂꯣꯟꯖꯗꯨꯅ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯏꯁꯤꯡꯒ ꯆꯥꯎꯕꯅꯤꯅ ꯃꯩꯁꯨ ꯂꯥꯛꯇꯕ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯆꯨꯕ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯇꯤꯟꯗ ꯅꯣꯡꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯔꯦꯀꯣꯔꯗꯤꯡꯁꯨ ꯂꯧꯕ ꯌꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ IMDb ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ 10ꯒꯤ ꯃꯅꯨꯡꯗ 7.9 ꯐꯪꯉꯤ ꯃꯨꯚꯤ ꯑꯁꯤ ꯌꯥꯝꯅ ꯁꯔꯆ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯔꯦꯡꯀꯤꯡ ꯑꯁꯤ 3 ꯇꯥꯏ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇꯅ 98% ꯐꯪꯉꯤ ꯒꯨꯒꯜ ꯌꯨꯖꯔꯁꯤꯡꯅ 91% ꯂꯥꯏꯛ ꯄꯤꯈꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯃꯌꯥꯝꯗ ꯑꯅꯧꯕ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯝꯒꯦ ꯃꯇꯝꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ